ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯉꯁꯤ ꯄꯨꯖꯔꯛꯂꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯀꯩꯁꯥꯜ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯤꯅ ꯏꯆꯟꯕꯤ ꯃꯉꯥꯟ꯫ ꯈꯔ ꯄꯤꯛꯇꯛ ꯇꯧꯕ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤ ꯌꯥꯝꯅ ꯄꯤꯛꯏ ꯑꯃꯗꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯤꯌꯥꯝ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯅꯗꯨꯅ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯃꯤꯡꯅ ꯂꯩꯅꯥ ꯀꯧꯔꯝꯃꯤ꯫ ꯂꯩꯅꯥ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯍꯜꯒꯤ ꯃꯆꯥꯅꯤ꯫ ꯂꯩꯃ ꯑꯍꯜꯗꯤ ꯂꯩꯈꯤꯗꯕ ꯐꯅ ꯀꯨꯏꯔꯤ꯫ ꯑꯗꯨꯒ ꯑꯇꯣꯝꯕ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯤ꯫ ꯃꯤꯡꯅ ꯌꯥꯏꯍꯦꯟ ꯀꯧꯏ꯫ ꯌꯥꯏꯍꯦꯟꯒꯤ ꯃꯃꯥ ꯂꯩꯃ ꯑꯇꯣꯝꯕꯤ ꯂꯥꯏꯔꯕ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯏ꯫ ꯈꯔ ꯆꯥꯕ ꯊꯛꯄ ꯋꯥꯠꯄ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯆꯥꯅꯕ ꯋꯥꯠꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯋꯥꯕ ꯀꯔꯤꯅꯣ ꯀꯥꯎꯈꯤꯕ ꯀꯨꯏꯔꯦ꯫ ꯈꯔ ꯑꯗꯨꯛ ꯅꯥꯄꯜ ꯆꯥꯎꯕ ꯃꯤ ꯍꯥꯏꯗꯨꯅꯤ꯫ ꯀꯣꯅꯨꯡꯒꯤ ꯑꯔꯪ ꯑꯔꯥꯛ ꯃꯌꯥꯝꯁꯤ ꯎꯕꯗꯒꯤ ꯃꯁꯥꯒꯤ ꯍꯧꯔꯛꯐꯝ ꯀꯥꯎꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯅꯥꯕꯨ ꯌꯥꯝꯅ ꯑꯣꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯅꯥꯕꯨ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯂꯒ ꯃꯈꯣꯏ ꯈꯛꯇ ꯅꯨꯡꯉꯥꯏꯅ ꯅꯤꯡꯇꯝꯅ ꯄꯥꯟꯕ ꯑꯗꯨ ꯄꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯅꯥ ꯇꯥꯟꯊꯣꯛꯄ ꯍꯥꯏꯕꯁꯤ ꯑꯔꯨꯕ ꯊꯕꯛ ꯑꯃꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯕꯨ ꯀꯔꯝꯅ ꯍꯦꯛꯇ ꯀꯣꯅꯨꯡꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯤ? ꯃꯗꯨ ꯑꯋꯥꯕ ꯑꯣꯏꯅꯤ ꯈꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯅꯥꯕꯨ ꯌꯥꯝꯅ ꯊꯤꯅ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯒ ꯃꯁꯥꯅ ꯈꯪꯅ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯆꯠꯍꯟꯈꯤꯕ ꯑꯗꯨ ꯄꯥꯝꯃꯤ꯫ ꯀꯣꯅꯨꯡ ꯑꯁꯤꯒ ꯃꯍꯥꯛꯀ ꯃꯔꯤ ꯁꯨꯡꯁꯝ ꯁꯝꯅꯈꯤꯗꯕ ꯑꯗꯨ ꯄꯥꯝꯂꯤ꯫ ꯑꯗꯨꯕꯨ ꯂꯩꯅꯥ ꯑꯈꯥꯡ ꯀꯟꯕꯤꯅꯤ꯫ ꯃꯃꯥꯇꯣꯟꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯃꯥꯅ ꯅꯣꯡꯃꯇ ꯍꯦꯟꯅ ꯈꯟꯖꯤꯟꯗꯦ꯫ ꯐꯍꯟꯅꯤꯡꯗꯨꯅ ꯉꯥꯡꯂꯤꯕꯅꯤ ꯍꯥꯏꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯗꯨꯃꯛ ꯈꯜꯂꯤ꯫ ꯄꯨꯝꯅꯃꯛ ꯈꯪꯕ ꯀꯣꯅꯨꯡꯒꯤ ꯊꯕꯛ ꯁꯨꯕꯤ ꯃꯈꯩꯅ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯈꯔ ꯈꯔ ꯁꯥꯟꯅꯕꯗ ꯌꯥꯎꯏ꯫ ꯅꯤꯡꯊꯧ ꯑꯁꯤꯁꯨ ꯊꯕꯛ ꯆꯤꯟꯃꯟꯕꯅ ꯃꯆꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯌꯦꯡꯁꯤꯟꯕꯒꯤ ꯆꯥꯡ ꯑꯁꯤ ꯌꯥꯝꯅ ꯋꯥꯠꯂꯤ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯃꯇꯝꯅꯤ ꯑꯌꯨꯛꯀꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃ ꯆꯥꯛ ꯄꯨꯟꯅ ꯆꯥꯈꯤꯗꯕ ꯀꯨꯏꯔꯦ꯫ ꯅꯤꯡꯊꯧꯅ ꯃꯊꯧ ꯆꯤꯟꯕꯅꯤ ꯃꯥꯒꯤ ꯃꯅꯥꯏꯅ ꯈꯔ ꯄꯨꯔꯒ ꯆꯠꯈꯤꯒꯅꯤ꯫ ꯃꯁꯤꯗꯒꯤ ꯂꯝꯗ ꯃꯕꯨꯛ ꯊꯟꯅꯕ ꯑꯗꯨꯃꯛ ꯆꯥꯈꯤꯒꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯊꯧꯗꯣꯛ ꯑꯁꯤ ꯆꯠꯊꯔꯛꯄ ꯐꯅ ꯀꯨꯏꯔꯦ꯫ ꯂꯩꯃ ꯑꯇꯣꯝꯕꯤ ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯟꯗꯦ꯫ ꯃꯥꯒꯤ ꯃꯕꯨꯛ ꯊꯜꯂꯤ꯫ ꯃꯍꯥꯛ ꯑꯍꯥꯎꯕ ꯃꯊꯦꯜ ꯆꯥꯔꯤ꯫ ꯑꯁꯤꯅ ꯄꯦꯜꯂꯦ ꯃꯥꯒꯤꯗꯤ꯫ ꯑꯁꯤꯃꯛꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ꯫ ꯍꯦꯟꯅ ꯂꯨꯝꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯟꯖꯤꯜꯂꯨꯗꯕꯅꯤ꯫ ꯆꯥꯛ ꯆꯥꯕꯒꯤ ꯌꯥꯍꯦꯟ ꯑꯃꯗꯤ ꯂꯩꯃ ꯑꯇꯣꯝꯕꯤ ꯐꯝꯂꯤ꯫ ꯂꯩꯅꯥꯗꯤ ꯌꯥꯎꯗ꯭ꯔꯤ꯫ ꯂꯩꯃ ꯂꯩꯔꯤꯕ ꯃꯊꯦꯜꯁꯤꯡ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯏ꯫ ꯑꯃ ꯁꯣꯏꯕ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯂꯤꯅꯤ꯫ ꯍꯦꯛ ꯌꯥꯎꯕꯗ ꯃꯇꯨꯡ ꯁꯣꯏꯗꯅꯕ ꯖꯒꯠꯀꯤ ꯑꯊꯤꯕ ꯈꯣꯟꯗꯥ ꯄꯨꯝꯕ ꯁꯤꯖꯤꯟꯅꯔꯒ ꯉꯥꯡꯒꯗꯧꯔꯤꯕꯅꯤ꯫ ꯂꯩꯃ ꯑꯗꯨꯅ ꯂꯩꯔꯤꯕ ꯆꯥꯛ ꯊꯣꯡꯕꯤ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯑꯃꯗꯨꯗꯤ ꯀꯔꯤꯒꯤ ꯌꯥꯎꯗ꯭ꯔꯤꯅꯣ? ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯥꯕ ꯇꯜꯂꯤ ꯀꯥꯏꯅ ꯍꯥꯏꯕ꯭ꯔꯣ? ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕ ꯑꯁꯤꯅ? ꯅꯠꯇ꯭ꯔꯒ ꯅꯣꯏꯅ ꯀꯧꯕ ꯊꯥꯔꯨꯗꯕ꯭ꯔꯣ? ꯃꯥꯒꯤ ꯋꯥ ꯑꯗꯨ ꯄꯨꯝꯅꯃꯛꯅ ꯂꯨꯝꯅ ꯂꯧꯏ꯫ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯝ ꯆꯥꯎꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯀꯣꯛ ꯅꯣꯜꯂꯨꯞꯅ ꯍꯥꯏꯔꯛꯏ꯫ ꯀꯧꯖꯔꯨꯔꯦ ꯂꯩꯃ, ꯉꯁꯥꯏ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯃꯃꯥꯡꯗ ꯀꯩ ꯀꯩꯅꯣ ꯈꯔ ꯆꯥꯁꯤꯟꯈꯤꯕ ꯑꯗꯨꯅ ꯆꯥꯛ ꯂꯥꯝꯗ꯭ꯔꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏ꯫ ꯂꯩꯃ ꯆꯥꯒꯦ ꯇꯧꯔꯝꯕ ꯑꯗꯨ ꯊꯝꯂꯒ ꯋꯥꯈꯜ ꯍꯥꯏꯐꯦꯠ ꯈꯜꯂꯤ꯫ ꯃꯁꯛ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯄꯤꯖꯅꯤꯡꯕ ꯑꯁꯤ ꯃꯉꯥꯏꯅꯦ ꯃꯥꯅ ꯇꯧꯁꯥꯔꯤꯕ ꯑꯃ꯫ ꯃꯆꯤꯟꯅ ꯊꯣꯛꯄ ꯑꯃ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯝ ꯍꯥꯏꯅ ꯇꯧꯔꯒ ꯃꯥ ꯉꯁꯤ ꯅꯣꯡꯃꯒꯤ ꯆꯥꯛ ꯆꯥꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯍꯥꯏꯕ꯭ꯔꯣ ꯍꯥ? ꯆꯠꯂꯨ ꯆꯠꯂꯨ, ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯑꯣ ꯍꯥꯏꯌꯨ꯫ ꯅꯠꯇ꯭ꯔꯗꯤ ꯃꯥ ꯉꯁꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯍꯦꯟꯕ ꯁꯣꯏꯔꯣꯏ ꯍꯥꯏꯗꯨꯅ ꯇꯝꯃꯨ꯫ ꯐꯒꯅꯤ ꯂꯩꯃ, ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ ꯃꯄꯨꯒꯤ ꯌꯥꯊꯪ ꯑꯗꯨ ꯏꯟꯕ ꯇꯥꯕꯅꯤ꯫ ꯂꯩꯃꯒꯤ ꯃꯅꯥꯛ ꯇꯝꯅ ꯀꯣꯛ ꯈꯖꯤꯛ ꯅꯣꯟꯗꯨꯅ ꯊꯧꯒꯜꯂꯣꯟ ꯎꯠꯂꯝꯃꯒ ꯂꯥꯛꯏ꯫ ꯆꯠꯅ ꯆꯠꯅ ꯋꯥꯈꯜꯗꯅ ꯈꯜꯂꯤ꯫ ꯑꯣꯟꯊꯣꯛꯄꯅꯤ, ꯑꯁꯤꯅ ꯂꯩꯕꯥꯛꯀꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯁꯦ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈꯤꯗ꯭ꯔꯦ꯫ ꯏꯅꯤꯡꯊꯧ ꯑꯁꯤꯅ ꯃꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯈꯜꯂꯨꯔꯤꯕꯅꯣ ꯈꯪꯗꯦ꯫ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯈꯛ ꯂꯩꯖꯕ ꯂꯩꯃ ꯑꯁꯤꯅ ꯑꯁꯨꯝꯅ ꯇꯧꯏ ꯍꯥꯏꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯃꯤꯅ ꯈꯪꯈ꯭ꯔꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯏꯖꯠ ꯄꯨꯝꯕ ꯃꯥꯡꯕ ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯂꯩꯅꯥꯒꯤ ꯀꯥ ꯌꯧꯁꯤꯜꯂꯛꯏ꯫
ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯅꯥꯒꯤꯗꯃꯛ ꯉꯥꯛ ꯁꯦꯟꯅꯕ ꯂꯩꯔꯤꯕ ꯅꯨꯄꯤ ꯂꯥꯟꯃꯤ ꯃꯈꯩꯒ ꯋꯥꯔꯤ ꯍꯥꯏꯐꯦꯠ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯤ ꯑꯃ ꯆꯪꯈꯤꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯑꯌꯥꯕ ꯂꯧꯔꯕ ꯇꯨꯡꯗ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯆꯪꯕꯤꯔꯣ ꯌꯥꯔꯅꯤ"꯫ ꯆꯥꯛ ꯊꯣꯡꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯅꯥ ꯃꯀꯣꯛ ꯈꯖꯤꯛ ꯅꯣꯟꯗꯨꯅ ꯍꯥꯏꯔꯔꯤ, "ꯃꯆꯥ ꯏꯕꯦꯝꯃ, ꯂꯩꯃꯅ ꯃꯆꯥ ꯏꯕꯦꯝꯃꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯅꯤꯡꯉꯤ ꯍꯥꯏꯅ ꯍꯥꯏꯍꯧꯏ꯫ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯤ, ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯀꯧꯔꯨꯆꯣ ꯍꯥꯏꯗꯨꯅ ꯑꯩ ꯂꯥꯛꯆꯕꯅꯤ"꯫ ꯂꯩꯅꯥꯅ ꯈꯨꯝꯂꯛꯏ, "ꯅꯍꯥꯟ ꯃꯈꯩ ꯑꯗꯨꯃꯛ ꯆꯥꯔꯤꯕ ꯑꯗꯨꯗꯤ ꯉꯁꯤꯗꯤ ꯑꯩ ꯆꯥꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯍꯥꯏꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯈꯣ"꯫ ꯅꯨꯄꯤ ꯑꯗꯨ ꯂꯩꯅꯥꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ꯫ ꯑꯃꯨꯛꯀ ꯍꯟꯅ ꯐꯖꯕꯤ ꯂꯣꯟꯗꯥꯗ ꯍꯥꯏꯔꯛꯏ, "ꯂꯩꯃ, ꯀꯔꯤ ꯑꯔꯨꯕ ꯋꯥꯐꯝꯕꯨ ꯂꯩꯕꯔꯥ ꯈꯪꯗꯦ, ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯍꯟꯕꯤꯌꯨ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏ꯫ ꯌꯥꯔꯒꯗꯤ ꯑꯃꯨꯛꯇ ꯂꯩꯃꯒꯤ ꯅꯥꯛꯇ ꯆꯠꯄꯤꯌꯨ"꯫ ꯑꯩꯅ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯤ꯫ "ꯐꯅ ꯑꯔꯨꯕ ꯋꯥꯐꯝ ꯑꯣꯏꯔꯗꯤ ꯑꯩꯕꯨ ꯁꯣꯏꯗꯅ ꯃꯥꯒꯤ ꯀꯥꯗ ꯀꯧꯔꯛꯀꯅꯤ꯫ ꯆꯥꯛꯈꯨꯝꯗ ꯑꯔꯨꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯑꯩ ꯀꯔꯤꯁꯨ ꯆꯥꯅꯤꯡꯕ ꯐꯥꯎꯗ꯭ꯔꯤ꯫ ꯏꯃꯥꯈꯣꯏ ꯍꯥꯎꯅ ꯆꯥꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯇꯝꯕꯤꯌꯨ"꯫ ꯀꯥ ꯍꯦꯟꯅ ꯇꯛꯁꯤꯟꯕꯁꯨ ꯃꯥꯒꯤ ꯑꯐꯕ ꯅꯠꯇꯦ꯫ ꯃꯀꯣꯛ ꯈꯖꯤꯛ ꯅꯣꯜꯂꯝꯗꯨꯅ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯏ꯫ ꯆꯥꯛꯈꯨꯝꯗ ꯌꯧꯔꯕ ꯃꯇꯨꯡꯗ ꯂꯩꯃꯗ ꯑꯃꯨꯛ ꯄꯥꯎ ꯇꯝꯃꯤ, "ꯃꯆꯥ ꯏꯕꯦꯝꯃ ꯀꯔꯤꯁꯨ ꯆꯥꯅꯤꯡꯕ ꯐꯥꯎꯗ꯭ꯔꯤ, ꯍꯥꯎꯅ ꯆꯥꯕꯤꯌꯨ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏ ꯂꯩꯃ"꯫ "ꯑꯩꯅ ꯃꯤ ꯊꯥꯔꯒ ꯀꯧꯍꯜꯂꯕ ꯑꯁꯤ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯕꯅꯤꯅꯦ, ꯑꯣꯟꯊꯣꯛꯅꯁꯨ ꯎꯁꯤꯠꯇꯦꯍꯦ꯫ ꯃꯥꯅ ꯑꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯑꯩꯕꯨ ꯃꯥꯅ ꯃꯃꯥꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯗꯕꯒꯤ ꯅꯠꯇ꯭ꯔꯣ? ꯃꯃꯥ ꯑꯁꯦꯡꯕ ꯑꯗꯨꯅ ꯀꯧꯔꯗꯤ ꯅꯣꯔꯣꯛꯇ ꯑꯣꯏꯔꯁꯨ ꯆꯠꯅꯤꯅꯦ ꯃꯥ꯫ ꯁꯥꯎꯔꯣꯏ ꯇꯧꯕꯅꯤ ꯌꯥꯗꯦ, ꯍꯦꯛꯇ ꯁꯥꯎꯍꯜꯂꯦꯕ ꯑꯩꯁꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯅꯅꯤ꯫ ꯑꯩꯅꯦ ꯃꯥꯒꯤ ꯃꯁꯛꯁꯦ ꯎꯗ꯭ꯔꯀꯥꯟꯗ ꯋꯥꯈꯜꯁꯦ ꯏꯪꯅ ꯂꯩꯕ ꯐꯪꯒꯗꯕ ꯃꯥꯜꯂꯤ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯤ꯫ ꯂꯩꯃ ꯉꯥꯡꯕꯗꯨ ꯂꯦꯞꯇꯦ꯫ ꯂꯩꯅꯥꯒꯤ ꯀꯥ ꯌꯧꯔꯛꯄ ꯑꯗꯨ ꯐꯥꯎꯕ ꯍꯦꯛ ꯉꯥꯡꯏ, "ꯈꯪꯅꯤꯗꯅ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯊꯧꯁꯥꯗꯕ ꯁꯥꯔꯗꯅ"꯫ ꯊꯣꯡꯖꯤꯟꯗ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯃꯀꯣꯛ ꯅꯣꯟꯗꯨꯅ ꯊꯧꯒꯜꯂꯣꯟ ꯎꯠꯂꯛꯄ ꯑꯗꯨ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯀꯥꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯂꯩꯅꯥꯒꯤ ꯅꯥꯛꯇ ꯂꯦꯞꯂꯒ ꯍꯥꯏꯔꯔꯤ, "ꯅꯪꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯊꯧꯁꯥꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥ? ꯑꯩꯅ ꯂꯥꯛꯎ ꯍꯥꯏꯔꯗꯤ ꯀꯣꯛ ꯂꯥꯛꯑꯒ ꯀꯔꯤꯅꯣ ꯀꯅꯥꯅꯣ ꯍꯪꯕ ꯀꯩꯗꯧꯒꯦ"꯫ ꯂꯩꯅꯥꯗꯨ ꯐꯝꯂꯝꯕꯗꯒꯤ ꯂꯦꯞꯈꯠꯂꯛꯏ꯫ ꯂꯩꯃꯗꯤ ꯉꯥꯡꯕ ꯂꯣꯏꯗꯦ, ꯃꯈꯥ ꯇꯥꯅ ꯉꯥꯡꯂꯤ, "ꯑꯩꯁꯦ ꯅꯃꯥꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯗꯤ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡ ꯅꯪꯅ ꯌꯥꯐꯝ ꯊꯣꯛꯄꯅꯤ꯫ ꯅꯪꯅ ꯌꯥꯗ꯭ꯔꯤꯕ ꯑꯁꯤꯅꯗꯤ ꯑꯩꯁꯦ ꯅꯪꯅ ꯀꯔꯤꯁꯨ ꯑꯣꯏꯗꯅ ꯈꯜꯂꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ"꯫ ꯂꯩꯅꯥ ꯇꯞꯅ ꯈꯨꯝꯂꯛꯏ, "ꯀꯔꯤꯁꯨ ꯂꯩꯇꯕ ꯋꯥꯐꯝ ꯑꯁꯤꯒꯤꯗꯃꯛ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯕꯤꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯏꯃꯥ? ꯏꯃꯥꯅ ꯆꯥꯛ ꯆꯥꯕ ꯑꯗꯣ ꯌꯦꯠꯅꯤꯡꯗ꯭ꯔꯗꯨꯅ ꯇꯧꯕꯅꯤ꯫ ꯏꯃꯥꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯀꯧꯔꯛꯄ ꯃꯇꯝꯗ ꯅꯆꯥꯅ ꯂꯥꯛꯑꯕꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯃꯊꯧ ꯆꯤꯟꯕꯤ ꯏꯃꯥꯅꯤ, ꯆꯥꯛ ꯆꯥꯕꯗ ꯌꯦꯠꯂꯗꯤ ꯆꯥꯕ ꯃꯄꯨꯡ ꯐꯥꯔꯣꯏꯗ꯭ꯔꯥ ꯈꯟꯖꯕꯅꯤ"꯫ ꯃꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯃꯀꯣꯛ ꯑꯗꯨꯗ ꯈꯟꯊꯗꯕ ꯃꯈꯩ ꯂꯩꯃ ꯑꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯔꯒ ꯉꯥꯡꯂꯛꯏ, "ꯀꯔꯤ? ꯅꯪꯅ ꯂꯣꯏꯅ ꯎꯕꯤꯔꯦꯅꯦ ꯍꯥ? ꯅꯪꯅ ꯂꯣꯏꯅ ꯎꯕꯤꯔꯦꯕ ꯅꯠꯇ꯭ꯔꯥ? ꯑꯩꯒꯤ ꯊꯕꯛꯇ ꯅꯪꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯑꯁꯤ ꯊꯤꯡꯖꯤꯜꯂꯤꯗꯀꯣ? ꯐꯔꯣꯏꯌꯦ, ꯅꯪ ꯐꯔꯣꯏꯗꯕ ꯑꯉꯥꯡꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯤ ꯑꯁꯤꯕꯨ ꯀꯣꯅꯨꯡ ꯑꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯊꯥꯈꯤꯗꯣꯏꯅꯣ ꯈꯪꯗꯦ"꯫ ꯂꯩꯅꯥ ꯋꯥ ꯉꯥꯡꯗꯦ, ꯑꯗꯨꯝꯅ ꯋꯥꯉꯥꯡ ꯈꯨꯗꯤꯡ ꯌꯥꯎꯔꯒ ꯂꯩꯔꯕꯅꯤ꯫ ꯂꯩꯃ ꯃꯈꯥ ꯇꯥꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, "ꯐꯔꯦ, ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯅꯪꯅ ꯇꯥꯔꯣꯏ ꯍꯥꯏꯔꯗꯤ ꯐꯔꯦ, ꯇꯥꯔꯨꯔꯅꯨ, ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯅ ꯇꯥꯕꯤꯔꯅꯨ ꯈꯪꯂꯕ꯭ꯔꯥ? ꯅꯪ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯀꯧꯔꯛꯀꯅꯨ"꯫ "ꯏꯃꯥ"꯫ "ꯀꯧꯔꯛꯀꯅꯨ, ꯑꯩ ꯅꯪꯒꯤ ꯅꯃꯥ ꯅꯠꯇꯦ ꯈꯪꯉꯕ? ꯅꯃꯥ ꯀꯧꯒꯦ ꯍꯥꯏꯔꯒꯅ ꯀꯅꯥꯗꯅꯣ ꯆꯠꯂꯒ ꯀꯧꯔꯨꯆꯣ꯫ ꯑꯩꯉꯣꯟꯗ ꯅꯪꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯕꯒꯤ ꯍꯛ ꯂꯩꯇꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯛꯈ꯭ꯔꯤ꯫ ꯂꯩꯅꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯏ꯫ ꯋꯥꯈꯜꯗꯅ ꯈꯜꯂꯤ, "ꯀꯔꯤꯅꯣ ꯍꯥꯏꯔꯝꯃꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ? ꯑꯩꯕꯨ ꯀꯔꯤ ꯑꯍꯦꯟꯕ ꯑꯀꯥꯏꯕ ꯋꯥ ꯍꯥꯏꯈ꯭ꯔꯒꯦꯅꯦ? ꯏꯃꯥꯁꯤ ꯌꯥꯝꯅ ꯁꯥꯎꯔꯤ, ꯉꯥꯏꯍꯥꯛ ꯏꯪꯊꯔꯒ ꯑꯁꯥꯎꯕ ꯑꯁꯤ ꯊꯦꯝꯂꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯦꯞꯈꯠꯂꯝꯕ ꯑꯗꯨ ꯐꯝꯊꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈ꯭ꯔꯤ꯫ ꯁꯣꯝꯗꯅ ꯂꯩꯃ ꯋꯥꯏ ꯑꯃ ꯁꯪꯕꯒꯤ ꯃꯇꯧꯒꯨꯝ ꯆꯠꯂꯤ꯫ ꯋꯥꯈꯜꯗ ꯈꯜꯂꯤ, "ꯋꯥꯏ ꯍꯦꯛ ꯁꯪꯉꯤ, ꯑꯁꯤꯅ ꯁꯨꯡꯀꯧ ꯀꯧꯔꯛꯇ꯭ꯔꯕꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯑꯩꯗꯤ꯫ ꯀꯩꯀꯩꯅꯣ ꯈꯔ ꯆꯥꯁꯤꯜꯂꯨꯈꯤꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯃꯆꯥꯅꯨꯄꯥ ꯌꯥꯍꯦꯟ ꯃꯃꯥꯕꯨ ꯉꯥꯏꯅ ꯉꯥꯏꯅ ꯆꯥꯕ ꯍꯧꯔꯝꯂꯦ꯫ "ꯅꯪꯁꯨ ꯑꯩ ꯉꯥꯏꯔꯝꯕ ꯀꯩꯗꯧꯒꯦ"꯫
yahenna amuk khomlai. Aina imagi saru sokti ko imagi thopa adum chaw. Nang amane nang hauna loncha na khangriba hayengwai mimang thoklakpa kanda choptoini nang angang macha maksu nati pakhang phara ababu gyan khara taba yarabani. O chak tu charo lai masu chak adu chana ba hotnakri numidangi matamni ningthau ado atopa laibakta thabak ama chatkani aduna magi nupi amadi macha singa amukta wari sana hoge haiduna makhoi pulap phamnaga wari sanari. Ningthauna aina handak chatkadoriba khongjat asidi khara koina changani adu kaisu thoina khudong thiningai oidi atopa laibaki lam khara yenthok ugadabani aduna nakhoi nungsa thigan phajana leiram. Mapagi wa adu pumnamak taraba tungda lainana hanglai. Pabung kari thabaki chatkadaba oibirabanu. Kaisu yamna luba natini adubu lai haibadi yaroi. Laimana amuk thuna hanglai. Iningthau chatpagi matamdi karam kanda taragi. Chatpagi matamse hayeng tari. Hayeng ayuk numit thoklakjringai aikhoi chatpa haurani. Laina sor ama sangna hondoi aduga hairei. Phari pabungna chatpa matamda cheksinna chatpi tekta kaidanaba aikhoisu mapu mabu ningzaduna leizaramgi. Ipa yamna nungaina khongchat ase chatkanida. Ado ai hayeng chatlani ngasi numidang ase aikhoi punna chaklin charasi. Ai hakna thabak chilli haiduna nakhoibu yengsinba sungamdri. Nakhoigidama kari watli nungairibra haibasu hangdri taurisi. Wadu laimana phat launa thatlaga hairei. Karino makhoi pabung hayeng ayu nganta amuk chani adusu lamsangni chatkadawriba asi. Chaba thakpak thuna loisilaga pothanaba tawbiru. Tumba chaba mapung phadradi hayeng lambida hena warani chak chanaba tawrurasi. Hoi lao. Wari makha tana sanadana makhoi punna chakhomda lai. Ngasaidagi laina mamabu kaudri. Kaisu ahenba wakhaldi khalludi. Adubu mapada haining iba wa ama marak thatkiba aduna maramna haiba nanghaudri. Cha ising charaba tungda makhoi loina pothana kri. Mathangi numiki ayuk aduda ningthau mahaki khomi lani kharaga konung thadokri. Matam khara laibak asi laima amadi machanupida sinarami. Ningthau chatkiba ubada laimadi hena harauri. Machanupa aduga phattaba wa kaya amatanari. Hauzikti iningthau su sakrabanina aina tawningba tawba matamda kanana su thingaroi. Aduna handaki tanja asidi manghanba yadi. Matang asida mahakbu konung asida tanthokibra hathokibra ama tawdoni. Aduga konung ase ima isa khakta yamna nungai ining ikha tawna. Yikna khuro amata yaudana palagadabani. Mamagi wa adu taraga machat nupa yahenna hairei. Ima aikhoina mahabu tanthokpa ngamdradi aikhoi kamdawni. Karigi ngamloi ngamnaba tawgadabani. Aigi thokpa tawgi nangi wadine tawriba mayamse nahak kanadasu haidokpa yaroi. Adu ima isedi khara lairaga mayum pankhrani. Ningthau phamsi aina dum oirani. Mana nupani haidana amuk talakani haibasu leitri. Aduga kaigin mabu konung asida asok yamna thamningdriba asibo. Hai nangna khangba pot nati tuminna layu. Mana konung asida leiraga ningthau oina mahakna laingak ngaaga leiragi hairadi kamdawni ibani. Magi makhada leiruidra ha. Adugi su mathakta mayum amuk pankri khallu. Ningthau machani awong awun tamba matamda khasik kharak ongi haiba yaba nati. Adu mayamdo konungki pukai asida maying taduriba khanglabra. Nangi naralda maying tadoiba. Amuksu mayum palaga magi leibak saruk magi sanalupa saruk piyu kaina hairadi aikhoida mangzaroidra. Nangi ngaktani leibak ase nangi ngaktani. Kaidawzani ibuk thoki icha sunatti. Mama aduna kana oidana aina mabu yengsindawrigi. Magi thopa ama hingzani haina thadokpani adum hingliba asini. Aduna aina magi khanba yadi aigidi nang khakni aigi icha. Aduna lairiba mayamse sanamachet ama phawba kaithoktana nangi ngakta oigadawribani. Asumna mama laimana lainabu leiba ngamdanaba maongda ola ammi.
Lainasu wakhal yamna sopa haidu oye mamagi matau asida. Mahaki wakhalda khanba aduga pura tayonari. Laimana amuk mi laitraba matamda ngangbada ehenba wangang sizinei. Phongna konung asi thadokduna chatkro haiba phauba hairi. Ai nangi nasak ase ubaga isase kainoma hekta tawi. Aduna nangne aigi magda leirakanu yaradi. Mafam asi thadoklaga kadaidano sigera changera nangi thopa ama chasakro. Ai nangi nasak ase sungyeng hek ningde. Khut sagasi maring chalida ai. Hai aina amuka hanna hariba asini. Nasana khangna konung ase thadoklaga chatkigadabani. Khanglabra. Aina nangak sam ado pairaga tandringai nang nasana khangna chachau hariba asini nang. Laimana lainada ngangbani lainadi upai leiti tuminna leiba nattana. Karigumba kanda penthokpa ngamdaba tanjada pena kapthopasu adumak yaudaba natte. Ima aigi punsi asibu karamba maikaida humliba. Asigumba konung asida sana lupana leiteng oi hingduk saruk nuksibana pukmai chunba charana masaba mafham aduna hendapai. Aibu mafham ase thadoklaga chalo hariro ima. Amuksu mathanta khanji. Ai babung lakpa phawbadangdi ai ngaikige. Mahak asi khanjarabasu ningthau laktri amadi mama atombigi miot minaidi asum henjilai. Konati mahak khangbagi pangal leisilaktri. Laima atombina lainabu akanba wahaina chairi. Tapi kro masak asi yengingdi haina hairasu tade atoma hek leisinba ngami. Mamai ase kadaidabu panbano khangde. Ai oirabadine nahana leibak asigi wangma phauba yauramlani. Adubudi mama ado ikaiba khanglamloi. Asinani machanupi asida khoktana haizilib asi. Adugumba mama na popo machanabu kayam phadurino. Asigumba wahaisi lainagi thamoi sopini upai leitana kapna hairi. Ima konung ase aigi ipagi konung ni. Ima na leima oirambani. Konung asida aigi oiba hakari su leitabra. Aise mafam asida ining ikhata amna hingba phauba yadabra ima. Hai ai adu ada amata khangdi nang mafam ase thado oga chatkro. Aina nang ubase ai yamna hainadi khangledana. Phari ai mafam ase thadokuna chatlagi. Atubu ai sulebak amagi raskumari ni. Aina kayamuk tawba ngami haiba adusu khangbagi matang tanja soidana lakani. Asumna tauba kana amata yaudana leina mathanta magi sakul atu tongaga konungdagi ising marik ama phauba puduna lai. Konung adudagi kaithel lanthoklaga khun macha kaya ama sulairi. Makhoi sing adu loina lanthoklaklaga kona chingkhong ama yauri. Masa adu wabana suloiri. Ising khajikta oiraba suthakningi adudagi mahak akoiba aduda yengba hori yompakna taba udi. Mafam asidi yumbo kari amata tadramali. Asum tapna sagol mathak aduda tonglaga chatpa matamda hingkhol koibagi maong manba apakpa lam ama uri lapna yengbada khangpoksang macha ama su uri. Oh ada khangpoksang macha amadi lei asidu oina changlaga hangagi. Asi hairaga khangpoksang adu tamna sagol thausilai yengbada khangi lairiba ado hingkhol chawba koibagi lausang macha oina leibani. Hingkhol adu ka hena chawkhri aduga yum aduna ipikpi. Sagol adu hauriba ukhong amada ningthina punsilaga sang adu tamna changsilai. Kana leige yumsibu kana leige yumsibu mi amata leitabro. Kana amata tadaba mali yum adusu thonga silaga lei. Leina wakhalda mathanda khalli. Mi leitaba chumna saraga leiba oiraba zala. Amuksu mi kaurai. Kana leige yumsibu mi amata leitabro. Kauba tadab aduda mahak nakpa adwaida leibra haiba mangak adu koilai leiduna yenglai. Kana amata udi tanja aduda jinglomdagi nupi amaga nupa amaga mai thanaba sing lengjumda thangkatlaga kumtharai. Makhoinasu nupi macha ama lepa adu urami makhoi anidi wari sanari. Hai nupi masida nupi macha ama leiriba asi kana oiba zano. Khangdini aisu nupa aikhoibu yengba sumali horan chithi tawba mi ka oiramdana aikhoi ani amuk khudong thiba amuk tadoriba zatla. Hai madi law
ꯑꯩꯈꯣꯏ ꯑꯅꯤ ꯃꯅꯥꯛ ꯑꯁꯤꯗ ꯆꯪꯁꯤꯜꯂꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯔꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯏ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯄ ꯑꯗꯨ ꯂꯩꯅꯥꯗꯤ ꯃꯇꯨꯡ ꯑꯣꯟꯊꯣꯛꯈꯤꯕꯅ ꯎꯗ꯭ꯔꯤ ꯑꯍꯜ ꯑꯅꯤꯗꯨ ꯄꯨꯔꯛꯏꯕꯁꯤꯡꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯂꯒ ꯂꯩꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯀꯧꯔꯛꯏ ꯏꯕꯦꯝꯃ ꯂꯩꯅꯥ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯑꯍꯜ ꯑꯅꯤꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯑꯒ ꯋꯥ ꯍꯪꯂꯛꯏ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯅꯥꯅꯣꯅꯦ ꯂꯩꯅꯥ ꯋꯥ ꯍꯥꯏꯐꯝ ꯈꯪꯗꯦ ꯀꯔꯤ ꯈꯨꯝꯅꯤ ꯍꯥꯏꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯏꯃꯥ ꯄꯥꯕꯨꯡ ꯑꯩꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯥꯏꯖꯒꯦ ꯍꯥꯏꯅ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯨꯕꯨ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯏꯃꯥ ꯁꯨꯝ ꯇꯧꯕꯅꯤ ꯋꯥꯔꯤꯁꯦ ꯁꯝꯂꯞ ꯂꯤꯖꯔꯒꯦ ꯑꯩꯁꯦ ꯈꯔ ꯂꯥꯞꯅ ꯂꯥꯛꯄꯅꯤ ꯑꯌꯨꯛ ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯛꯄꯗꯒꯤ ꯀꯔꯤꯁꯨ ꯆꯥꯗ꯭ꯔꯤ ꯇꯨ ꯑꯁꯤꯗ ꯁꯒꯣꯜ ꯑꯃ ꯄꯨꯜꯂꯤꯕ ꯑꯁꯤꯒ ꯄꯨꯂꯞ ꯂꯥꯛꯄꯅꯤ ꯆꯥꯛ ꯂꯥꯝꯂꯛꯄ ꯏꯃꯥꯈꯣꯏꯒꯤ ꯌꯨꯝꯁꯦ ꯎꯕꯗ ꯆꯪꯖꯔꯛꯄꯅꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯅꯥꯅꯣ ꯀꯔꯥꯏꯗꯒꯤꯅꯣ ꯅꯁꯥꯗꯨꯁꯨ ꯏꯄꯥ ꯄꯥꯈꯠꯄ ꯃꯥꯜꯂꯤ ꯋꯥ ꯉꯥꯡꯕꯗ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯤꯅꯦ ꯂꯩꯅꯥ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯏꯃꯥ ꯑꯩ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯅꯤ ꯑꯩꯒꯤ ꯏꯃꯥ ꯑꯇꯣꯝꯕꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯣꯏꯔꯤꯕꯤ ꯑꯗꯨꯅ ꯑꯩꯕꯨ ꯀꯣꯅꯨꯡꯗ ꯂꯩꯍꯟꯅꯤꯡꯗꯕꯅ ꯑꯩ ꯂꯥꯛꯄꯅꯤ ꯑꯁꯨꯝꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯔꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯆꯥ ꯏꯕꯦꯝꯃ ꯑꯩꯈꯣꯏꯗꯤ ꯃꯁꯛ ꯈꯪꯖꯍꯧꯗ꯭ꯔꯦ ꯀꯔꯤꯅꯣ ꯄꯪꯍꯥꯏꯗ ꯍꯥꯏꯈ꯭ꯔꯦ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯔꯤꯁꯨ ꯌꯥꯎꯗꯦꯗ ꯏꯃꯥ ꯑꯩ ꯃꯇꯝ ꯈꯔ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯇꯝꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯒꯅꯤ ꯃꯆꯥ ꯏꯕꯦꯝꯃ ꯑꯗꯣꯝꯅ ꯍꯥꯏꯕꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ ꯃꯆꯥ ꯏꯕꯦꯝꯃꯅ ꯂꯩꯅꯤꯡꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯂꯩꯕꯤꯌꯨ ꯑꯩꯈꯣꯏꯅ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯁꯦꯕꯥ ꯃꯇꯣꯟ ꯂꯣꯝꯅ ꯇꯧꯍꯧꯒꯦ ꯏꯃꯥ ꯑꯩꯉꯣꯟꯗ ꯃꯆꯥ ꯏꯕꯦꯝꯃ ꯍꯥꯏꯅ ꯀꯧꯕꯤꯒꯅꯨ ꯃꯤꯠꯃꯥꯡꯗ ꯎꯔꯤꯕ ꯑꯁꯦ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯒꯨꯝꯕꯅꯤ ꯑꯩꯕꯨ ꯅꯆꯥꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ ꯑꯗꯣ ꯏꯃꯥ ꯑꯩꯍꯥꯛ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯤ ꯑꯩ ꯆꯥꯛ ꯈꯤꯇ ꯆꯥꯒꯦ ꯑꯍꯜ ꯑꯅꯤꯗꯨ ꯊꯨꯅ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯅꯕ ꯍꯣꯠꯅꯩ ꯂꯩꯅꯥꯕꯨꯁꯨ ꯀꯧꯁꯤꯜꯂꯤ ꯏꯕꯦꯝꯃ ꯁꯣꯝꯗ ꯆꯪꯁꯤ ꯁꯣꯝꯗ ꯃꯈꯣꯏ ꯄꯨꯟꯅ ꯄꯤꯛꯇꯛ ꯇꯧꯕ ꯌꯨꯝ ꯑꯗꯨꯗ ꯆꯪꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡꯗ ꯃꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯑꯍꯜ ꯑꯅꯤ ꯑꯗꯨꯗꯤ ꯊꯕꯛ ꯋꯥꯕꯅꯔ ꯇꯨꯝꯈ꯭ꯔꯤ ꯑꯗꯨꯕꯨ ꯂꯩꯅꯥꯗꯤ ꯇꯨꯝꯕ ꯌꯥꯔꯝꯗꯦ ꯐꯃꯨꯡ ꯑꯗꯨ ꯑꯃꯈꯛ ꯑꯣꯏꯕꯅ ꯅꯨꯄꯤ ꯑꯅꯤꯅ ꯃꯊꯛꯇ ꯇꯨꯝꯂꯒ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯥꯗ ꯇꯨꯝꯕꯅꯤ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯂꯒ ꯃꯤꯠ ꯄꯥꯡꯊꯣꯛꯇꯨꯅ ꯋꯥꯈꯜ ꯈꯜꯂꯤ ꯂꯩꯅꯥ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯣꯏꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯇ꯭ꯔꯒꯅ ꯃꯐꯝ ꯀꯗꯥꯏꯗ ꯑꯃꯨꯛ ꯂꯩꯗꯧꯕ ꯑꯩꯒꯤ ꯄꯟꯊꯨꯡ ꯂꯩꯇꯦ ꯑꯩꯕꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯁꯤꯔꯅꯦ ꯃꯇꯝ ꯈꯔꯗꯤ ꯂꯩꯔꯒꯦ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯆꯠꯄ ꯑꯗꯨꯗꯤ ꯑꯍꯜ ꯑꯅꯤꯁꯤꯅ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯩ ꯆꯪꯖꯐꯝ ꯄꯤꯕꯤꯔꯤꯕ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯈꯔꯁꯨ ꯑꯩꯅ ꯄꯥꯡꯐꯝꯗꯤ ꯊꯣꯛꯏ ꯑꯩ ꯃꯇꯝ ꯈꯔꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯍꯤꯡ ꯑꯗꯨꯃ ꯇꯨꯝꯊꯅꯕ ꯍꯣꯠꯅꯈ꯭ꯔꯤ ꯅꯣꯡꯉꯥꯜꯂꯤ ꯂꯩꯅꯥ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯑꯗꯨ ꯌꯥꯝꯅ ꯉꯜꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯥꯛ ꯌꯦꯠꯇ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯑꯍꯜ ꯑꯅꯤꯃꯛ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤ ꯂꯩꯅꯥ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯉꯤ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯈꯔ ꯊꯣꯛꯂꯛꯑꯒ ꯑꯀꯣꯏꯕ ꯑꯗꯨꯗ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯑꯍꯜ ꯑꯅꯤꯗꯨ ꯄꯨꯜꯂꯒ ꯍꯤꯡꯈꯣꯜꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯅꯥ ꯃꯊꯟꯇ ꯅꯣꯛꯐꯦꯠ ꯇꯧꯈꯤ ꯊꯕꯛ ꯀꯌꯥꯗ ꯀꯜꯂꯤꯕꯅꯣ ꯑꯁꯨꯛ ꯑꯉꯟꯕ ꯑꯌꯨꯛꯁꯤꯗ ꯍꯧꯒꯠꯂꯒ ꯊꯕꯛ ꯁꯨꯔꯤꯕꯅꯤꯅꯦ ꯃꯍꯥꯛꯁꯨ ꯆꯪꯁꯤꯜꯂꯛꯏ ꯅꯨꯄꯤ ꯑꯗꯨꯅ ꯎꯔꯗꯨꯅ ꯊꯕꯛ ꯁꯨꯔꯝꯕ ꯈꯖꯤꯛ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ ꯅꯍꯥꯛꯄꯨ ꯀꯔꯤ ꯇꯧꯕꯒꯤ ꯂꯥꯛꯏꯅꯣ ꯑꯥꯗ ꯑꯗꯨꯝ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯇꯨꯝꯕ ꯌꯥꯗꯕꯒꯤ ꯍꯧꯒꯠꯂꯛꯄꯅꯤ ꯏꯃꯥ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯀꯩꯁꯨ ꯇꯧꯔꯅꯨ ꯅꯁꯥꯅ ꯏꯪꯍꯟꯒꯅꯨ ꯑꯃꯨꯛ ꯅꯥꯔꯛꯀꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯤꯁꯨ ꯌꯥꯝꯅ ꯆꯦꯠꯁꯤꯜꯂꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯅꯤ ꯂꯩꯅꯥ ꯃꯊꯟꯇ ꯎꯃꯪ ꯑꯗꯨ ꯑꯁꯨꯝ ꯀꯣꯏꯔꯨꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯎꯃꯪ ꯈꯖꯤꯛ ꯆꯪꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯑꯁꯨꯝ ꯆꯪꯁꯤꯟꯈꯤ ꯈꯔ ꯃꯅꯨꯡ ꯌꯧꯅ ꯆꯪꯁꯤꯟꯈ꯭ꯔꯤ ꯏꯁ ꯑꯣꯟꯊꯣꯛꯅ ꯁꯨꯈ꯭ꯔꯦꯗ ꯑꯥꯗ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯀꯔꯤꯅꯣ ꯑꯁꯤꯗꯤ ꯀꯩꯁꯥꯜꯅꯤꯅ ꯑꯁꯤ ꯍꯥꯏꯔꯒ ꯃꯁꯥꯗꯨ ꯃꯐꯝ ꯑꯃꯗ ꯆꯤꯡꯁꯤꯜꯂꯤ ꯎꯖꯥꯎ ꯑꯃꯗ ꯂꯨꯝꯂꯒ ꯂꯩ ꯁꯣꯝꯗꯁꯨ ꯀꯩꯁꯥꯜ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯁꯥꯎꯝ ꯑꯃ ꯐꯪꯈꯤꯕ ꯑꯗꯨꯗ ꯃꯃꯥꯏ ꯑꯗꯨ ꯑꯣꯟꯊꯣꯛꯏ
Makhong adu khazik khazik thanglaka changsilakpa matamdadi mi kumbagi manam ama masada phaurai. Asum changsilakpa matamda mi manam mayek singlai. Somdasu laina kibana masa pumba nikli. Kaisal adu asum laktuna laina gi mamang adu maktada lairari. Kaisal adu su laina da kaisu tawrakti. Adu ke mahut yamna ngakpa maongda wa hanglai. Nang taibang mi weba. Laina ingak ngai. Mamin aduna kaisal da yengduna lairi. Karamna nangna wa ngangba. Nganglibano. Kaisal adu su ngakna hairi. Karamna nahak asi yorokliba. Kaisal na wa ngangliba asi karamna nahakatnano. Matam kuina lotuna thamba aigi wari asi. Aina ligi haiduna ngaiduna lairibani. Aihak matam pumbadagi puduna laklaba pap asidi koklani. Haiba ai khangi. Aihak asi khun asi leiba pa khangi aigi ming porei kawi. Laina wakhal lai poregi wari si ahal aniduna yamna toina li. Ahal anina yamna nungsina sonba amadi phai haiduna matam chupada thagatpa misak amani. Kaisal aduna makha tana wari lirai. Aihakna umang asida lakpada lairembi amada asoiba ama tawrubadagi ngasigi phibam asida ai oikrabani. Adubu mahakna hairami sahi kharagi matung aibu kanba mi lakani. Madu nahak soidana oigani. Nangbu kana amatana thiba lakhidabra. Asukuiba madam ase kana amata lakti. Lairembi aduna haibagi matung in mioi ado mateng darkar oiba mi ama soidana oigani. Aihakna mahaki mateng panglaba matung aigi hanagi phibamdo soidana oigani haina hairami. Hayo nahaki wari aingonda liyu. Lainadu magi wari pumba loina lirai. Mahaki wakhaldasu poregi mateng lauragi haiduna khalai. Poraisu taibang mi ama olhallagi haina khalli. Adubu mahakna haigadauriba wa asidi aruba wa amani. Haibadi hairagi khanna hairai. Adudi aihak wa ama nangonda haigi. Aihaki mateng ama khak soidana pangu. Aigi konung aduda amuk khanna hanjinba matamda. Aigi matik chaba Epuroiba ama. Changi masi nahakna oibiyu. Kari laibak amagi Rajkumarigi Mapuroiba haiba. Asukuina aina manglakpa manglan asi oiroidaba taraba. Wafam ase soidana oigani. Nahaknasu aigi mateng pang. Nangsu taibang mi ama soidana onba ngamni. Wafam adu yanari adubu kaisal amana konungda changba amadi lam kaya ama phauba haibasi khudong thiningai oi. Awoba minasu akiba phaugani adubu makhoi ani punna ahal ani dugi manakta lakli. Lainana hana wari pumba ahal ani atugi manakta laktuna lirari. Amadi makhoina tawgi khaluba thabak adusu hairari. Nakhoina tawgi khaliba thabak asi araiba thabak amadi nati. Adu atopa lambisu amata leiti kinglasi. Aikhoi ani su yauna nakhoi ani gi mateng panglagi. Asumna makhoi ahumga kaisal aduga loinana lai. Kaisal ubada kunja kaya thangten paiduna chenthorei. Adubu wari phazana liduna gyan tahalli amadi kaisal aduna makhoida asok apan pidaba maramna karisu tawraktri. Asumna makhoi konung yauri. Konung yaurakpa matam adudasu lani mayam ama kaisal adubu hatnaba hotnai. Adubu lainana wari chumna liri. Mapaning thausu konungda ngarang tahalakpani haiba lanmina liba wari tagi khangli. Mama atombina machanupibu tanthoki haiba pau tabada wakhal wana leirambani. Midi thadoktuna lainabu thihanbani adubu phangdi. Tanja asidani machanupina konungda makhongna thongna lae haiba pau takhibasu. Atuki mati haraukri ningthaudu. Makhoi punna phamlaga wari sari. Lainana yamna sauna isau tauri. Asigumba lamlaki sa asibu konung asida puraklaga nang namipong khudingse halalagi haina khaliro natraga nangsu sahing sab sa olabrani he masidi ai yamna kiba phawrida he nangbu karamba mi makhalno ni he kaisal ama konungda puraga lakliba asibo laimagi makun chapsana khanglaba ningthawni machanupina tuminna laiba sakfam adu yengi matam asuk kuibasi machanupina wana leli haibasi mahak ngasi khanglei ngangliba laimagi wa thatlaga hari yari laima yari
Nangna makha tana adugumba wado hek hairakpa matamda nahak konung asida leiba phangloi. Masi khanglaga nangna su thabak taw. Adugumba wahaido konungna sizinaramba aigi leibak thibani. Mafam asida leiba pamabadi adugumba wa amata haiba yaro. Maru oiba amana aigi ichanupibu nangi nachanupini haina khanba ngamloidaba oiradi nang chakhiba yagani. Asi hairaga ningthau adu thokri leina thamoi penjai mapana mabu nungsibiba asi uba matamda adubu laimadi khoidau thitna lehawi mahakna ngangninglasu mahak mafam asida leiba pamana karisu haidri kaisal adu leibada asoiba akaiba amata pidabana kana amata yetba ngamdri asumna wafam adu yasinabadagi kaisal adu migi saktam onba nongmagi hauraklami mi mapung phana olaba matamda makhoi ani luhongbagi thauram yamna chauna silami luhongba adusu pangthokri ahal ani adusu bana mathum chauna piduna nungaina pankhirami porei mahakna mi onbaga loinana lainagisu awaba koktuna yamna nungaina panki